Ahanbada maroiba pau pizari. ECI goina political party amatagi side logde makoi goina ruling opposition haiba ama leite haina fondorakle. Nagaland के गवर्नर लाल गणेशा न लेखिदबना मरम ओइरगा मणिपुर की गवर्नर अजय कुमार बलाना नागालैंड गवर्नर ओइन थौ पुरगने अमदे अइना महेली चटपा मी सिंगने यामबना मणिपुर चाखोटपा ngamdribane CLP leader o ivo bina fondorakle Opposition SIR ge mayokta torkhiba khongjang adugi matungda ahan boina Election Commission of India na press conference namang asi pangthokre chief election commissioner Ganesh Kumar na fondokhibada opposition ECI ase political party singda manada bap mityang yengi hairiba asi aran bane ECI ge oina political party amatagi side logde makhoi ge oina ruling opposition haiba amalaikte haina fondorakle Constitution of India की मतुंग इना इंडिया की सिटीजन खुदिमक ना चाही तरा निपान सुबका वोटर चनबा अमदे वोट थादबा हाइबसे मथौ अमने पॉलिटिकल पार्टी खुदिमक इलेक्शन कमीशन द रजिस्टर तौरगा हौरखिबा ngaktani aduna ECI na karamna makhoi sing adubo manadaba mityang yengdoribano khudingmak chap manai haina mahakna makha take election commission na constitution ki thabak thoram sing dige mai leiroi haipa mahakna makha tana fondoke manipur dege manipur pradesh congress na sindana SIR ge mayokta candle light vigil rally ama chatkiba leiribane Office of the Member of Parliament Lok Sabha Inner Manipur na sindana the role of legislator in tackling the present crisis and crafting a new Manipur haiba topic ta pangthokiba ahanba state level Asia competition gi atoi ahen changdam nabada makok mathang tarakhraba singge prize distribution gi thoram ngasi pangthokre thoramade da opposition leader o Ivo Vina chief guest amade Sri Pradeep Panjobam editor Infal Review of Art and Politics Sarat Chantiam author Sahitya Academy awardee amade Dr. Gurumayum Amarjit Sarmana Guest of Honor oiduna Inner Manipur Lok Sabha ki MP Dr. Angom Cha Bimol Akoijamna President ki form lang da lengsinduna thoramadu mapom fana pangthoke thoramade da opposition leader o Ivo Vina haikibada Manipur gomba pikraba lamdam amada thokpa irang asibu laksin ba ngamdaba haibase center ki kari karamba aronba agenda leibagino amade aina maheli chatpa mi singna yambana Manipur chawkhatpa ngamdribane isagi thabakta hena mai on sinduna hena chawkhatpa state ama oina ba hotna si haina thamlake na khoi dai family no rescue to se to ai asa to budani rescue shu to biba rescue to ko puthor koi muta adudani maitai se minority tare noi battalion ma lai du ki at the nose of your battalion ne maitai lai bisu to rescue to biba adu noi sarau to raga no yarwena blame player yang exam noi na ka no yarwena minority level meditation ko ai maitai ki simple one te ko noi na sarau to raga churchan purasu noi na ko chumang dane rescue to raga divide to ru muta madu noi na sarau to the state force to raga protect to raga blame player ko na to ka ka na si samwe any kulai baiba maitai ki underground karo cookie underground karo nakani any type of underground se noi na properly to ya roi ni che golam lorba minority ma pa noi na surround to protect the car likewise in phanda ai tangmari do mari mutamgi governors like ai do pada se hai hoga men siye nangi nakon sumangani ne se sanjay no wang da mai thari se sida fire service mana ko walking distance le amando mayam le masi surround to masi protection to ngamni it is at the nose of your Rajwan as well as it is at the nose of Chief Minister Banglo. See how protection to ngamni you know law and order is right to know about. Aina hai aduna una masi samjala aina hijri di government of India ki kari role no masi
hidden or secret agenda masina prolong oinu masi problem se solve tawduna thammaga nation sigi kana balaigadra nathra state sigi kana balaigadra solve tawduna moji dum lingering tawduna prolong oina dum thamsiga na madu tawda jati gi nathra state gi nathra community ani gi marakta kana balaigadra tugumba bugwan ba agenda leiramagadi hamre Jadi, ini hasil seperti ini program si program tangga atau wiraga Manipur si tu lain apa anu bang Manipur mah majuki yang ada itu wiraga ni hai si UNC gi mihut singa Manipur gi Governor Achom balaga unakre ngarang thang junumita UNC gi mihut singa Manipur gi Governor Achom balaga unakre India Myanmar border fencing toba amadi free region movement bu lokthoknaba India government apai khalakpa thabak asina Naga sing tokai ba border sing da lainaba maram oibana thabak sing ase paikhat pidanaba UNC na taksin duna lakhibane ngarang UNC gi mihut tara President NG Luhor na luchingduna Governor ga unaduna UNC gi maikaide ye Governor na yengsin biduna India government ta taksin binaba haike Rajbhavan nagi fangba pau amagi matung ina issue ase central government ta Governor na meeting changnaba hairagani amade government ka numit humni gi manung da UNC ga wari sanana ba selagani haibagi thajaba pirakle haina delegate singna fongdorakle hauna sang apokpa marup Assam Haila Kandi na sinduna lining hal ibungo nauria fulogi dramaga kontra taretlak suba yaifa mapok ning sing thorom ngarang Assam Haila Kandi jiribongge laisham khun mamang leikaida leiba hauna sang apokpa maruki hauna sang da pangthokre thoramada Department of Manipuri Assam University Silchar gi HOD Professor Haromba Rasmani na athoiba mingthong hauna sangi luching ahal naurim chorjit na thoramapu maitai ina thogalup Assam gi President su oireba retired jailer jiribam thaunaujum kumaba male maitai gi asengwa mayek chana hanba lup Assam gi angamba laisham khagendra Anchalik Panchayat Haila Kandi Block ke President S Bharati amade Rayaswarpur GP Haila Kandi Block ke President Naurem Ongbi Ibem Chana akhanaba mingthunglan oina sarukya ke tharamada ke manung chana lining hal ibungo nauria fulo na thambiramba wareng saireng amade isai saidang na khibaga loinana Dr Sangakfam Merina amade Dr K Tamna anina puthokpa lining hal nauria fulo ge punsi wari apokpa haiba lairik amaso fongke loinana Lining hal nauria fulo chamaga kontra raksuba yaifama pok ningsing thoram aduga mari lenana phongdo kibada lairik asigi masak Dr Sangakfam Merina amadi Dr K Tamna anina miyamda mamuta na khanghanke amadi sanare maitai higher secondary school ge principal su oriba male maitai imalup Assam ge former general secretary L Amutombina lairik asiga mari lenaba mamal yamlaba wafam kaya su miyamda pawdamki August 18 gi ayuk pung 8 taba matamdagi hauna Khumalampa Hockey Stadium gi manak nakna laiba Dingku Road ki mafam amada Manipur Hockey amade Hockey Manipur ani ge chayet naba lairiba singi matangda All Manipur United Club AMHUC amade District Unit Club players sing amasung guardian yauna wakat mifam pangthokani haina Manipur Hockey United Club na thadorokpa cherol amana haire Cherol asina makha taraduna hai Manipur Hockey amade Hockey Manipur na haukiba chahi taramari mamangdagi yetna duna laklaba amade haukiba chahi mari dagi Manipur state ki oiba hockey tournament sinbi dabana maram oiraga player puthokpa watlakpa amade club sing mangtharakpa maru oina national tournament chatpa matamda sub junior junior senior loinamak masa masana paisa puthokcharaga tournament jalakpa paisa puthokpa ngamjadaba players sing amade sanaba afaba players sing paisa puthokpa ngamdabadagi trial selection yawba ngamlaktaba masina maram oiraga players sing asi asum mangtharakpage fibam yokshilakle maram aduna athubada hockey Manipur amade Manipur hockey na amatta oina punsin ba ngamdragana edo committee ama semduna mari leinaba department ga punduna chanaba thorang sinbiyo haire amade wakat mefam asina Manipur da leiriba club unit ke members sing players sing amade guardians sing na punna saruk yavyu haina thamlakle
Nagaland ki Governor Lal Ganeshan laikhidabana maram oiraga Manipur ki Governor Ajay Kumar Balana Nagaland ki Governor oina charge purakani hairi Lal Ganeshan numit kharani gi mamangdagi tushinbagi thodokta makokta sokibadagi layingduna laklaba matungda laikhidabani Tabada tujunglaba thodok ama oina machanupa na mamabu rep tawkre chahi kuntra mapan suraba machanupa aduna chahi humfu manga surabi mama adubo mahakna piklingai matamda mama adu atopa nupa ga mari leinakhi haiduna haujiktamak mama adubo warai ibani haiduna thoong adu chathakhibani hairi thodok ase Delhi ge hoskwaji da thokibani July thada imung pulap Saudi Arabia da lining khongchat ama chatluraga halaklaba matungda machanupa asina August amada hanba oina mama bu torture tauke maduda mayum pankhrabi machanupi ki manakta leiruraba matungda August ki tarik 13 da mama na mayum da halaklaba matung August 13 ki nongalamdai da mama bu amuk hana rap taukibani Thodok adudagi machanupi atomiga puna hos kwaji police station da langtuna complaint taukibani haire Police na Bharatiya Naya Sanhitya gi makhada section 64 rape case ama register tawduna maran leba machanupa adu fagat kibaga loinana makha taba investigation chathari haire Aroi bada maroi bapau amu hana pizari ECI goina political party amatagi side logde bakoi goina ruling opposition haiba ama leite haina fondorakle Nagaland ki Governor Lal Ganeshan laikhidabana maram oiraga Manipur ki Governor Ajay Kumar Balana Nagaland Governor oina thawpuragani Amade aina maheli chatpa mi singna yambana Manipur chawkhotpa ngamdribani CLP leader o Ivo Vina fondorakle